ꯎꯗ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯆꯥꯁꯤꯡꯅ ꯉꯁꯤ ꯀꯞꯄꯤ ꯁꯨꯃꯥꯏꯅ ꯀꯞꯄ ꯑꯣꯏꯔꯁꯅꯨꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯆꯥꯁꯤꯡꯅ ꯀꯞꯄ ꯑꯣꯏꯔꯁꯅꯨ ꯑꯃꯤꯠ ꯁꯥꯍꯒꯤꯁꯨꯅꯦ ꯁꯤꯗꯩ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯞꯄ ꯑꯣꯏꯔꯁꯅꯨ ꯃꯅꯤꯄꯨꯔꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯃꯛꯁꯨ ꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯣꯏꯔꯣ ꯃꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯤꯕ ꯕꯣꯔꯅꯤ ꯀꯔꯤꯒꯤ ꯄꯤꯔꯤ ꯕꯣꯔꯅꯣ ꯁꯨꯃꯥꯏꯅ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯃꯥꯒꯤ ꯁꯤꯇꯤꯖꯟꯕꯨ ꯃꯥꯒꯤ ꯄ꯭ꯔꯖꯥꯕꯨ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯂꯥꯟ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤꯝꯇ ꯈꯥꯝꯗꯅ ꯂꯩꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯀꯩꯗꯧꯅꯗꯣꯏꯅꯣ ꯉꯔꯥꯡ ꯑꯣꯖꯣꯏꯅ ꯈꯕꯔꯗ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯗ ꯆꯩꯕꯩꯁꯦ ꯍꯤꯗꯥꯛ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯃꯁꯤꯗ ꯐꯨꯕꯩꯁꯦ ꯁꯟ ꯑꯁꯤꯕꯗ ꯐꯨꯕꯒꯨꯝꯅꯦ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯇꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯥꯎ ꯍꯧꯖꯤꯛꯁꯦ ꯇꯧꯁꯟꯅꯕ ꯑꯝꯇ ꯌꯥꯔꯣꯏꯕ ꯏꯅꯦ ꯍꯨꯃꯥꯡꯅꯦ ꯑꯗꯨꯒ ꯃꯤꯠꯀꯤ ꯄꯤꯅꯦ ꯑꯍꯨꯝꯅ ꯆꯥꯝꯃꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯁꯤꯗ ꯇꯧꯁꯟꯅꯕ ꯑꯝꯇ ꯌꯥꯔꯣꯏ ꯂꯥꯜꯍꯧꯕ ꯑꯣꯏꯒꯦꯔꯥ ꯇꯧꯁꯟꯅꯕ ꯌꯥꯔꯣꯏ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯒꯦꯔꯥ ꯇꯧꯁꯟꯅꯕ ꯌꯥꯔꯣꯏ ꯉꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯇꯧꯁꯟꯅꯕ ꯌꯥꯔꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯇꯧꯁꯟꯅꯕ ꯌꯥꯔꯣꯏꯕ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯇꯣꯛꯀꯗꯕꯅꯤ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯁꯤ ꯇꯩꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯣꯛꯄꯤꯔꯛꯀꯅꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯒꯦꯔꯥ ꯅꯍꯥꯔꯣꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯣꯏꯒꯦꯔꯥ ꯖꯦꯇꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯇꯧꯁꯟꯅꯒꯅꯨ ꯇꯧꯁꯟꯅꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯤꯖꯗꯅ ꯑꯋꯥ ꯐꯃꯨꯡ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯍꯨꯃꯥꯡꯅ ꯄꯨꯂꯞ ꯂꯨꯞꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟꯁꯦ ꯏꯃꯥ ꯅꯨꯡꯁꯤꯕꯗꯨꯅ ꯁꯤꯡꯒꯗꯕꯅꯦꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯩ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯑꯁꯥ ꯇꯧꯕꯤꯔꯨꯅꯨ ꯑꯩꯅ ꯏꯟꯗꯤꯌꯥ ꯆꯩꯕꯗ ꯏꯟꯗꯤꯌꯥ ꯆꯩꯅ ꯆꯩꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯕꯁꯤꯗ ꯃꯥ ꯆꯩꯕꯗꯕꯨ ꯁꯥꯎꯔꯤꯕꯗꯨꯕꯨ ꯏ ꯁꯦꯡꯉꯝꯒꯗ꯭ꯔꯣ ꯑꯗꯩ ꯏ ꯁꯦꯡꯉꯝꯒꯗ꯭ꯔꯕ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯦ ꯂꯩꯄꯥꯛꯁꯤꯒꯤ ꯏꯟꯗꯤꯌꯥ ꯌꯥꯏꯐꯅꯕ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕꯁꯤꯡꯗꯨꯗꯤ ꯂꯣꯏ ꯂꯣꯏꯁꯤꯟꯕꯁꯤꯅꯤ ꯂꯥꯛꯈꯤꯕ ꯁꯤꯕꯥꯏ 50,000 ꯍꯨꯝꯐꯨ ꯑꯩꯈꯣꯏ ꯉꯥꯛꯄ ꯅꯠꯇꯦ ꯉꯥꯛꯄ꯭ꯔꯥ ꯃꯣꯏ ꯃꯤꯁꯟꯗꯨꯝ ꯆꯪꯉꯒ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯍꯜꯂꯤꯗꯨꯅꯤ